Ngara nungdar phongkhiba paujel pause dagi maruoiba pau khara khangasaraga miyamda khudo tamjige assembly de BJP ke MLA na minister da takhatkhre kumbaya haduna pakhum kumba pangi ide simbege chanabe assembly de minister singna tawbi gano TI Sam Kumar BJP ne lusing ba en berengelenga asida yawriba Andro AC ge MLA Thongnawjam Sam Kumar ne yari poktagi kaithama bi tabalambi AC mamagi session dagi semgani haine assembly ge house laktokrabasu ngasi phawba semdriba asigi matangda hangba wahang amagi pakhumda BJP masal takhatkhre hojik chathariba assembly session asida isa question sahumga supna marida TI Sam Kumar ni lambi asi semnabagi damak PMGSY ge santhang makhada senaba sai lising aniga supna kunga homdoi kungamri da yaukre haina pallavasu hojik phawbagi oina sembidabana maram oraga kendra ge miyamna mangona thajadabagi wafam kya thamliba asigi yenglaga Thaba haugadaba chap chaba numit amade tha house thambiyo haina minister ge pukning singkhre MLA Sam Kumar ge ofam adu taraga minister na hai lambi yadabana maram oiraga miyamna thengnariba awaba mathangi mikhalda boy karodabagi fibam leire haribase tabade yamna nungaite lambi achi shamnabagi damak finance department da che ikre nomani ni shigi manungda laklabade August na traga September thada lambi achi shamnabagi tender tawgane haina phongdokhe Minister ki pakhum adu pendra dune MLA Sam Kumar na hai assembly ki house asida minister amana khumbayai haina maram sadaba pakhum da khumbi gano PBI haina mari lenyada pakhum pang ide isimbege chanabi thadokse Prime Minister Narendra Modi ki scheme ki makhada project su yawgraba senthang su beklaba ama tender tawba ngamdriba se karigino habadu chap chabe assembly da phongdokpiu kendra ki miyamna MLA ama oibege ikai khumdaba ngapa pham phongdok tawa sina mikal da maichina bagi maram oiri PMGSY ge project yauraba maramna works department da hawirabaso project leide haina phongdarakpa sel leirabaso finance ge chero amangai kini haba sina hena chamamnaba po alei thabak tawba ngamgadaba matamda minister na chap chaba numit natraga tha lauthokpiyo haiki MLA ge emotion oiba ofam aduda minister hai finance ki pakhum matung inna PMGSY ge guideline ki matung inna se itho isin tawbada matam changi lambi asi yadabadagi miyamna thengnariba awaba adu uraga MLA na phongdorakliba ofam asi yenglaga chatliba sai asige September thada thaba asi songsoi soina pangthoknaba thorang tawge project ayamba October thadagi March tha phawbagi manungda thabak suhaudrabade atai matamda suba yadabadina house ke member gi lambi asi so athuba matamda tender tawduna thaba hauhongna ba hotnaba galunina September thada soiroi han house da rural development and panchayati raj ke minister Y Kemjana phongdokhe Political party manaba singge marakta assembly gi mifamda party masa wahang pahong tawduna takhatnaba se handaki mifam asina ahamba oirambasu yare imung da lekrak chalakpadagi mi painare handak marak nongkana chukhibana maram oraga None district headquarter da laiba None Longmai part 1 da yung kayagi imung da saung lekrak chalakpadagi khunja sing mi painare pawasi gi matung ina haukiba matam khradagi haungna Longmai part 1 da laiba yum ta elonggi imung da lekrak sa pahorakpane Makata na haukiba na mikarani asida akamamong da nong surakpadagi makata na saung lekrak sa pahorakibani uyakliba piba maduda yum sing adugi miyoy sing pakatnabadagi numidangi matamda yum da sangduna tumbakibadagi safagadaba mapam sing da ahing yayrektu na lainari hari Walmaitai Council Central Executive Committee ki hana chairman oiramba Haigrojam Nabasham Amade Secretary General Yambem Arun Kumar Committee asidagi tanthokraba miyoy singni Makata na committee asigi mingsijina duna thabak toroklabade miyam khangna sapsaba thabak lokhalagani haina committee asigi wangang loinaba keso yumnamna jeribamgi PWD guest house ta pangthokpa paugi mifam amada phongdokkhre pakhang saduna nupi cheluba nupa ama chairak panglagani namthau tawduna nupi ama cheluraga pau haidoktana numini yumbanbagi mari thamlobagi case chenaba nupa ama ngasi court na mara laire haina lauthokkhre Maki mathakta pigadaba charaki hearing hayeng chatharagani hauki bajai lising aniga sumna kun ge me marida sahini fusuraba sairem sanjoy singa apopa lekhidraba S kwak leisinga na Lakshmi achengba maming nate bunam thak tawduna pithi dre haraga chenki tungda sanjoy nupi thiraba macha ani laireba miyo oiramlei mang nupi ajuda namthak tawbo oiramle haiba khangbangam khibani watho asiga mari lenyana Bisnupur District Women Police Station da tharakhiba FIR case number 10/5/2020 IPC के अंदर सेक्शन 366-417 376 के अरोइब हियरिंग असी बिष्णुपुर के सेशन कोर्ट चथरी
ngasi court final hearing chatharaba matung sanjoya asi IPC ge under section 366 nupi bo faraga yumbamba ge mari thamba under section 376 nupi amabu iza manganba gi sara amade under section 417 namthak tawbagi sara fampham thoklei haina court na wayal takhibane ngasi gi judgment aduda mara leire hariba mioi aduge chapjaba khudam changdam phangbaga loina mahaki nupi ase iza mangan ki haba sumlei maki mathakta paliba IPC ki under section 366147376 ki matik saba charak pina ba hearing hayeng nungthil pung amada chatharagani haina justice criticism singana lokthokre haidi makha tarapona kangla paudigi maroiba pau khara khangasaraga miyamda khudo tamjige kokila laurufa amane press ki jesing mai thadoki babo action lokhana ba MLA nisikantana house da pukhakre ngara nungthin guwahati dagi tata truck amada purapa press ki jesing kokila laurufa amage kadar singna mai thadoki ba adugi matangda Kaisamthong Kendra ge MLA nisikanta sapamna ngasi chathaki ba assembly mifam ge 0 hour gi matamda pukhatuna siena ba action lokhana ba house ki pungning singkrai ngasi ge assembly mifam adu ge 0 hour gi khudong sa ba lagduna MLA nisikanta sapamna hai ngaram press ki che kaya kokila laufa ama ki kadar singna maithado ki ba thaudo adu hakchine lawi asigoma thaudo asi makhata na thoktana ba security force singna thamoi singa thabak tawbuyu State asida laiba national highway singi phiba machi thamoi sokningai ni haujiki luraba matam asida irang asi hena chawthoknaba kanglu amatana simbiganu machina kanaba karisu purakloi labnam asida tangdu laitaba hanjilaknaba punamakna honamina si haina MLA nisikanta sapamna house thamki dukan sing thonglon magi khongjang sangsinggrei sakhangdaba lala haruf singi maraktagi puwa thangba ngamdaba selgi demand tawduna aki akhang pibagi mayokta ngasi thangal kaithel Khuyathong amali thamoiba assembly rota famba dukal sing thonglon duna sinthale pagi khongjang sangsingkrei president phangba pawgi matung inna thamoiba assembly lambi gi nak yeta family ba dukal sing amali thangal kaithel gi lambi da family ba dukal sing da lala haruf karana puba thangba ngamloi da ba selgi demand torokpa amade aki akhang po amba yaba message kaya thajilakpadagi ngasi dukal sing thonglon duna nomagi sinthale lepna ba warep lokhibani hairi hauju phawbagi oina lambi paring achida tho aning da ba thodok sing Thopagi Paulay Trihadi. Kibinet na makal kulgilam eka sama kontrarom, Indian Army da pinabalaw kiba warep, sa nabayaro hana kong chachakray. Kangpopi District manung sa nalayba makal kulgilam ekar, sama kontrarom Indian Army da pinaba manipulenga ki kibinet mifam na, law kiba warep ado sa nabayaroy. Atupa matam da kibinet ki warep handokadaba ni hana makal bileski, kunjasing ngalenga ki puning sing silakli. Kibinet na law riba warep asigi mayukta, ngasi ayo makal khulgi khunjasing na waka khongjat ama chatuna protest tawrei khongjat aduda khula sigi akoibada Indian Army da lampi bayaroi amade kibinet ki warep hando o haibana chingba penda bagi kholaw kya lawki waka khongjat aduga mari lenina makal village ki chief kailam dinang abomai na hai sahi asigi January 15 da phangkhiba kibinet mifam amana makal khulgi lam ekasa makuntra Indian Army da pinaba khulgi authority amade khunjasing tanaramdana warep lawki Manipulenga ki khongtang asi Ministry of Defense ki makada Kurengai gi all airfield da laiba Indian Army asi hongdokna bagi pandamni Kurengai gi all airfield loksinaba honavada makal khulyon thopagi thawong di khunjasing na yaba ngamloi makal khulgi lama asi mamangda so ekamrapu gata namfu da loksilaga lemakong army da pithopa laikhrei madugi su competition su ngasi pawba pidrei Indira Gandhi National Tribal University Regional Campus lairiba lamdam ekar sahumga sumna ama asisu lengang na makal khul dagi laksing kibane makal khul gi authority amadi khunjasing tanaramdana Indian Army de lampithong na ba makata na hotnaribase mioi bagi hakmat pane maram adu lengang na lawkiba kibinet ki warep adu athuba matamda handokada bane karigomba handoktra badi logi mating lawbagalonyana makal makha kya gi akamba khongjang changchilaga ne haina kailam dinang na makata na jekse waro thamlakli